Real Voice ki anouba video sida adombu taramna oksinjari. Lionel Messi, Neymar amadi Kylian Mbappe malemgi khwaidagi fawraba afawba player sing asina team amada oiraga sanarakpa play uba phangba haibase ahanbani. Makoi ahum ase afawba player ngaktani makoi ahumna team amada punsin khrabada defender sing soidana wagani. Wage waw waroi tuku sanadore handakti Messi, Neymar punna France ki PSG Paris Saint-Germain club ki oina. Asuk kuiraba matamda Barcelona gi oina sanarakpa Messi kapna thadok lamlaga lamdam amgi club ta changsinkre masigi thodok ase football fans ki oina achobo apam am oiki. Messi na handak PSG da join tawbagi chatkhiba matamduda magi fans singna airport tagi reception tawkhiba aduga stadium da mi lakh mangda mabu welcome tawkhibagi saktamado America gi president phawba aduki matik izzat phanglam loidra khalli. Messi na PSG ga contract tawna base chahi ani gini adubu masigi contract ase matam ki matungina extend oigani hairi. Messi masamaksu yamnamak penjay handaki anawba club asigi oiraga sanagadaba asida mayamda onsilaga mahakna haiki anawba club asida sanaba ase magi life ki oina anawba chapter ni aduga mahak masamak yamna harawba pokjay. Mayam subhab tabiram lagani Messi na Barcelona thadok lamba se thadok lamba nati Barcelona gi sentum gi phibam pharaktraba maramdagini mahakna leijagi haibagi apamba phongdokhibani adubu finally contract deal oikidaba maramna mahak thoktuna satki. Barcelona na afawba player asigidabak yamna chawba farewell function ama tawraga mahakpu bidai pirakhi adubu afawba mi haibase afawbani magi mafam watpa nate Barcelona dagi thokpada mangairi mabu France ki afawba club PSG na dolai da haptuna makhoi gi nakta pusinki haujik wahang haibabu PSG da changkhraba tungsida mahak kayam earning tawdorino haujik ki lairiba world class footballer singa mana phangdoriba salary asiga kayam khetnarino kana henbano masigi matang da panjarabada The Radio Times na 2021 da afawba football player tara khakki ming lauthorakhi makhoi gi earning mention torakhi madugi matungina asumnani adubu matang sida khangadabadi hairiba salary gi figure ase tax laudringai mangi aduni aduga masida bonus extra fee amati sponsor deal su chandri. Makoina list out torokpa top 10 players sing asigi manungda khwaidagi hena paid player oirise Lionel Messi ni 9,60,000 pounds ni per week. Masigi mathakta hangadaba bonus ke amaga leiri afawba mi ama oikrabadi sen thampham leiponati sen na tungda koitan tanrak pahuna sani. Top 10 players sing asigi manungda second position da Cristiano Ronaldo aduga Messi na mangondagi 60,000 pound heli ahum suba position da Neymar ni 6,600,000 pound per week ni mahakna khara tare. Messi na PSG da join tawkraba tungda club aduda hanadagi sanaramba players amadi staff ki matang da haiki ai khangi club asida leiba players amadi coaching staff yamna influential ni loinana thak wangba ngaktani ai thajai club asigi amadi masigi fans singi damak karigumba khara tawramgani haiba aihak hojik Park Des Princess kumbagi damak ready ni wafam amana PSG na Barcelona da Messi gi damak fees karisu pidi aduga PSG da free da transfer tawduna lakpa ahanba player su mahak natti masigi mangda Real Madrid ki defender Sergio Ramos su magi club thadok lamduna PSG da changkhrabani Euro 2020 gi winner Italy gi goalkeeper Donnarumma su Macmillan gi contract loiraga PSG da changkhre masiga loinana Liverpool dagi Jorginho su free transfer da laktuna PSG da changkhre maramasina afawba player kaya tilarabasida PSG gi confidence wangkhre aduna makoina Champion League trophy ngamgani haina thajari yengba haibaduni matamna kari puraki haibado video si yengbibagi damak thagat sari channel asida ano boirabadi subscribe tawsin biramo.